ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯦ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯩꯕꯨ ꯃꯤꯁꯣꯟ ꯃꯤꯄꯥꯡꯗ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯤꯔꯛꯂꯦ ꯑꯩ ꯌꯥꯝ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯊꯣꯛꯇꯕ ꯄꯥꯡꯗꯕꯩ ꯋꯥꯅꯦ ꯗꯥꯀꯣꯔꯣ ꯅꯪꯅ ꯑꯩꯕꯨ ꯃꯤꯇꯣꯞꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯗ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯣꯏ ꯗꯥꯀꯣꯔꯣ ꯗꯥꯀꯣꯔꯣꯅ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯩꯗꯤ ꯏꯊꯟꯗ ꯁꯤꯖꯒꯅꯤꯌꯦ ꯄꯥꯠꯁꯤꯗ ꯆꯣꯡꯊꯔꯒ ꯊꯋꯥꯏ ꯊꯥꯒꯅꯤ ꯏꯀꯣꯛ ꯅꯨꯡꯊꯧꯅ ꯈꯪꯁꯟ ꯊꯥꯖ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯑꯩ ꯀꯔꯝꯅ ꯅꯨꯄꯥ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯊꯥꯖ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯣ ꯃꯗꯨꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯩ ꯈꯨꯗꯝꯁꯦ ꯑꯗꯨꯕꯨ ꯗꯥꯀꯣꯔꯣ ꯅꯪꯅ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯀꯥꯎꯕ ꯉꯝꯃꯣꯏ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯁꯨ ꯀꯥꯎꯕ ꯉꯝꯃꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯗꯥꯀꯣꯔꯣ ꯃꯁꯤ ꯑꯃꯗꯤ ꯈꯪꯖꯟꯕꯤꯌꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯗꯥꯀꯣꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯍꯜꯂꯛꯄ ꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯒꯅꯤꯌꯦ ꯑꯩ ꯍꯤꯡꯒꯅꯤꯌꯦ ꯗꯥꯀꯣꯔꯣ ꯅꯪ ꯃꯗꯨꯃꯗꯤ ꯈꯪꯉꯨꯀꯣ ꯅꯪ मधुमति को Wali, कैसे करके आले ने अस कहीं नोना सीधा नाटूम तक लेप तना निम्बी छादना ले ने सिगुम थबक से इदी क्या है न दिसे हौजिकी अखोइगे लांगमिना बन पादा अइनादी याम नुक्सिजबनी नाहोइसु अइंगोंद होप एम साजरमनी मसिदी कदाइ दिनो पटपी मलागा चटखदना अइजगोइ गमते यावनिंग्रे अइसलगे नोइ साउको मान सीधा लेम्बीगा सारादना सुमाइना लेपतना लेथुनी अइना दी नंगा जगोइ साराने नगा लाए नंगा सुम लेथुदे आइदी कमाइ तौदी बाइ अदो कनागादो सारुनो आइदिने नोइ सिगुम थबक से इदी क्या है सारादी आइदी सुम ngamo लो जगोइ सारादो थदोसे मफमसे याम फजैनी हजब्रा फजैने याम थी फजै अदु ओइतादी कइनो न तोइसिबो अदु एदिने सी उतरसने हजब्रा यो हाय लाइखुओ इमा लाइखुओ मिले बिनंगो लेम्बी
ai nangona ka su tawro habini mi nangbo lembi ai nangona kai no ma ge to bune me au sinang ke khum che pi ge to bune ba au para jeng ke mi mana lembi ngai ko mi nangbo sinang khum che pi ge to bune ai lembi to re ai lembi ꯑꯩꯈꯣꯏꯒꯤ ꯆꯝꯅ ꯂꯩꯖꯕ ꯈꯨꯡꯒꯪꯁꯦ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯅ ꯅꯤꯁꯥ ꯆꯥꯕ ꯃꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯅꯈꯣꯏꯅ ꯃꯤꯡꯆꯠ ꯊꯤꯅꯕ ꯈꯪꯁꯤꯟꯒꯅꯨ ꯃꯇꯨꯡ ꯇꯧꯒꯅꯨ ꯅꯪ ꯀꯥꯏꯗꯩꯅꯣꯃꯣ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯕꯣ ꯍꯥ ꯑꯩ ꯈꯨꯡꯒꯪꯁꯤꯒꯤ ꯃꯤꯁꯛ ꯑꯃꯅꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯋꯥꯈꯟꯒ ꯂꯩꯕ ꯋꯥꯈꯟꯆꯧ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯈꯟꯆꯧ ꯃꯁꯤ ꯋꯥꯈꯟꯒꯤ ꯂꯧꯊꯣꯛꯇ ꯍꯧꯒꯠꯂꯨ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯁꯦ ꯑꯅꯣꯞꯇ ꯄꯤꯔꯛꯑꯣ ꯅꯪꯒꯁꯦ ꯃꯔꯤ ꯃꯉꯥ ꯊꯣꯛꯅ ꯎꯔꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯅꯣꯞꯇ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯇꯨ ꯑꯥꯗ ꯃꯤ ꯈꯠꯅꯔꯤ ꯑꯝꯇ ꯈꯥꯝꯃꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯅꯪ ꯋꯥꯈꯟ ꯌꯥꯝꯅ ꯂꯩꯕ ꯅꯠꯇ꯭ꯔꯅ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯀꯦ ꯅꯪ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯔꯨꯔꯣ ꯍꯥ ꯅꯀꯣꯛꯇꯣ ꯀꯟꯊꯠꯂꯨꯔꯣꯅ ꯃꯁꯨꯡ ꯇꯥꯒꯦꯔꯣꯅ ꯍꯥ 나국도 투과자네 너. 나 국도. 라오 지금 미국 기다리 라오. 라오니 막 국조. 제발. 우리 학도 남군도 운동으로 지나오. 제발. ꯗꯣꯛꯇꯔ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯤꯌꯔ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯔꯧꯒꯤ ꯐꯤꯕꯝꯁꯤꯕꯨ ꯍꯧꯖꯤꯛ ꯑꯆꯧꯕ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯕꯩ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯕꯦꯂꯦꯟꯁ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯣꯛꯇꯔ ꯄꯨꯝꯅꯃꯛ ꯑꯩ ꯍꯣꯠꯅꯒꯦꯅ ꯈꯜꯂꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤꯗ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯩ ꯑꯁꯣꯝꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯐꯅꯤ 이름이 그대로게. 이빨 박을래서 능지마. 박았던데. 나 그래. 호주부 ตุ้만 마담 나와. 하. 누미나 아요 가지다. 호주부 ตุ้만 마담 나와. 호주부 ตุ้만 마담 나가이나. nga랑 ngetro. nga랑 nang traba. 아코는 nga랑 nganu 파지에나. nganu huran지에나. 아 아탱고복 상레도. 아두 주보에 몸이 임때 둠대이나. 너가라 그나 트로 후라가 라이도. 이거 ตุ้만 팜레드나. 진짜 ตุ้미네. 아이디 가오고 nga랑이 nga랑이 왜 그래. 뚜. 아이 거기디 뚜. 우리들은 새 우리 새 탑좀들 보이네 새 가 그래 능 무식이 돌아내게 그이 돌아내저게 뭐 능 아이코 너는 모두 보러 이두보 마토몽은 방통나봐 둠 띠럭잖아 마루 마랑 떼서봤다 까리까라 롤리래 보는 거 잘라 시우하네 가나
ꯅꯪꯕꯨ ꯅꯍꯥꯟ ꯃꯥꯏꯕꯝꯒꯤ ꯗꯨꯀꯥꯟꯒꯤ ꯁꯥꯏꯖꯤꯟ ꯀꯥꯈꯠꯂꯒ ꯊꯥꯎ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯝ ꯍꯨꯔꯥꯜꯂꯛꯈꯤꯗꯥꯏꯅꯦ ꯍꯣꯏꯅꯦ ꯀꯥꯎꯔꯤꯅꯤꯅꯦ 이발이나 볼 레시나면 살아가 미래 따락도 얘가 이발이나 뭐 이목력이 다 못들려면 예뻐기부도 호이네. 내 우리네 회복다 깜도 말어루 ꯑꯗꯣ ꯅꯪꯕꯨ ꯉꯁꯤ ꯀꯩ ꯊꯧꯔꯥꯡ ꯂꯩꯖꯔꯒꯦ ꯍꯥ 이시시 ꯑꯩꯈꯣꯏꯗꯤ ꯁꯤ ꯄꯨꯔꯤꯁꯤꯅꯁꯦ ꯅꯪꯕꯨ ꯀꯩ ꯊꯧꯔꯥꯡ ꯂꯩꯖꯔꯒꯦ 하 헤이 거꾸로 미싱 난 그때 도랑 레 보때네 아이기도 도랑 레네 ꯀꯩ ꯂꯩꯕ 하 뭐기네 동항이 쿠라나 버전으로 호이기네 뭐기네 저그러면 인고도 있고 고비만 많이 빠까 마ям 하고 해봐 오 호이네 아이 나시네 리엔게나 쿠란게나 도랑 도리니 뭐 맞던 말이니 따장 말이니 ꯑꯗꯣ ꯑꯩꯒꯤ ꯌꯦꯟꯁꯨ ꯆꯥꯃꯤꯟꯅꯁꯦꯕ ꯅꯪꯒꯤꯗꯨꯁꯨ ꯑꯩ ꯌꯥꯎꯒꯦꯕ 어이 베리 있다 이바닉 ꯄꯨꯟꯁꯦꯕ 이바닉ꯁꯦ 후란미나보다 나타나 꼭시 야만해 이바닉 아이코이 후란다 아무것도 야우드래 마시남기 마이범기 마이남기 내샹팀기 라이샴기 라이톤점기 톡좀기 통암기 로이초리야 거의 군지됐고 자기 예만도 주도면 야우드래 아코이 후란다 이시 뽀생 먹이더니 짜오짜오 후란하고도 이해했노 짜오라 그래 뭐든 뭐디 어이 단자 잡자라버니 후직시 미라 그래요 아도 지훈의 콩아니 콩 그러면 망상 빠요미 빠이기 이 빠이기 단자 잡자라버니 나오 고빌레루스 나오 나오 잡아 낭방다고 땀 참고 어이 나오 간이에 나오미 낭주나 때비스다 나오 파디베 쪽쪽나 또 헤이 랑놓고 나오 하이 헤이 딴자들이 이엔지 마 티고 파지네다 이제 하이 조금 내게 티 파지네 까두리다 까푸인 빠이로 나빠요 양파유시 빠이 먹고 많이 빠이기노 능바이오바 빠이기 이다 아도 이거 하긴 좀더 남겨놔래 그 정도 짤로 오미는 거 ꯗꯣꯛꯇꯔ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ ꯗꯣꯛꯇꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ꯭ꯔꯕꯗꯤ
ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯅ ꯊꯣꯛꯑꯝꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯐꯔꯦ ꯑꯩꯁꯦ ꯄꯦꯁꯦꯟꯒꯤ ꯄꯦꯔꯦꯟꯁꯤꯡ ꯑꯩ ꯀꯥꯗ ꯉꯥꯏ ꯂꯩꯔꯦ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯗꯣꯛꯇꯔ ꯐꯅꯤ ꯗꯣꯛꯇꯔ ꯁꯤꯁꯇꯔ ꯁꯤꯝꯇ ꯌꯦꯡꯁꯟꯕꯤꯔꯣ ꯍꯣꯏ ꯗꯣꯛꯇꯔ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯛꯑꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯀꯦ ꯑꯃꯨꯛ ꯍꯣꯏ ꯗꯣꯛꯇꯔ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃ ꯍꯥꯟꯅ ꯄꯤꯖꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯆꯪꯉꯛꯀꯦ ꯗꯣꯛꯇꯔ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯔꯔꯣꯏꯗ ꯂꯣꯏ ꯐꯔꯛꯑꯅꯤ ꯃꯇꯝ ꯈꯔ ꯆꯪꯖꯔꯕꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯖꯜꯂꯛꯀꯅꯤ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯩꯅ ꯃꯐꯝꯁꯤ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯀꯩꯝ ꯇꯧꯔꯔꯣꯏꯗ ꯍꯧꯖꯤꯛꯇꯤ ꯁꯤꯁꯇꯔ ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯟꯕꯤꯌꯣ ꯄꯦꯁꯦꯟꯁꯦ ꯐꯅꯤ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯀꯣꯔꯧꯒꯤ ꯐꯤꯕꯝꯁꯤꯕꯨ ꯃꯥꯒꯤ ꯐꯤꯕꯝꯗ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁꯣꯝꯕꯨ ꯑꯩ ꯀꯣꯔꯧꯒ ꯄꯤꯁꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯅꯤ ꯑꯣ ꯗꯣꯛꯇꯔ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯗꯣꯛꯇꯔ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯣ ꯑꯣ ꯌꯥꯝꯅ ꯑꯔꯥꯏꯕꯛ ꯊꯤꯕ ꯃꯤꯅꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯀꯣꯔꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯣ ꯗꯣꯛꯇꯔ ꯗꯤꯁꯆꯥꯔꯖꯀꯤ ꯃꯇꯝꯁꯤꯕꯨ ꯉꯁꯤ 10ꯅꯤꯃꯨꯛ ꯂꯩꯔꯗꯤ ꯗꯤꯆꯥꯔꯖ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯑꯅꯤꯗ ꯑꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯕ ꯂꯥꯛꯆꯒꯦ ꯍꯣꯏ ꯇꯧꯖꯕꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯤꯌꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯝꯆꯥꯗ ꯑꯩꯈꯣꯏ ꯈꯨꯟꯁꯤꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯤ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯅ ꯔꯤꯡꯁꯤꯡꯉꯤꯅꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯠꯄꯥꯟꯁꯤꯗ ꯀꯅꯥꯃꯠꯇ ꯆꯥꯛꯆꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯗꯥ ꯀꯣꯔꯧꯕꯨ ꯀꯟꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯣ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯃꯤ ꯐꯠꯇꯁꯤꯡꯗꯨꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯝꯁꯤ ꯁꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯃꯦꯝꯆꯥ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯀꯣꯔꯧꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯁꯤ ꯅꯃꯥꯟꯅꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯗꯣꯏꯗ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯣꯕ ꯍꯥꯏꯗꯣꯏꯕ ꯑꯁ ꯃꯦꯝꯆꯥ ꯅꯪꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯅꯃꯥꯏꯗꯗꯤ ꯁꯤꯡꯕ ꯌꯥꯝ ꯃꯥꯜꯂꯒ
ꯌꯦꯡꯉꯣ ꯀꯣꯔꯧꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯍꯪꯕ ꯆꯠꯂꯣꯏꯗ꯭ꯔꯥ ꯒꯨꯂꯤ ꯆꯥꯔꯕꯣ ꯒꯨꯂꯤ ꯑꯃ ꯆꯥꯊꯣꯛꯁꯦ ꯁꯦ ꯇꯞꯅ ꯆꯥꯁꯟꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯣꯀꯣ 다전이네. 가자. 타바누니부 까지 또 있노. 호스피탈ꯗꯅꯦ 나이쿠. 그래도 벌써 또 있노 호스피탈다. 그나가서 또 있노 봐. दा पानबगा दा कोरोगी मनाक्ता चटलिने 나이쿠. 고로우두부 망그래. 티바 칸드레 하이다이네. ꯃꯥꯡꯗꯦ ꯃꯥꯡꯕꯁꯨ ꯌꯥꯔꯣꯏꯌꯦ ꯊꯦꯡꯉꯦ ꯆꯠꯂꯒꯦ 나이쿠. 너코이는 ꯆꯠꯄꯗꯨꯗ ꯑꯩꯁꯨ ꯂꯥꯛꯀꯦ. ꯑꯩꯁꯨ ꯏꯝꯐꯥꯜ ꯆꯠꯇꯧ ꯂꯩꯌꯦ. 너코이가 푸는 ꯆꯠꯃꯤꯟꯅꯁꯦꯕ. तयामगदी अखोइगदी कदोबै 나이쿠. चटलिने मतम फतबसिदा नुसी सेनब लाक्तोइनि कइनो. नुसी सेनबजे आइगिदि खोआइदि इलुरबा थौदान. ꯑꯩ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯦ ꯋꯥꯔꯦꯝꯗꯣ ꯉꯥꯡꯒꯅꯨ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ 왜 타자? ꯆꯠꯂꯨ ꯂꯝꯖꯥ ꯑꯃꯒꯤꯗꯃꯛ ꯍꯧꯔꯛꯐꯝꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯕ 마기니 하이보다 한내 예보다 까락수 리브 났다봐 미단 받았던 마기다막 가자 sakta suda lam yung na fazarabi nang na waba ni kahit og jaydo yamti pakte tawno at may tawno ko ay yung masungam nam diba ꯃꯗꯨꯗꯤꯅꯦ ꯑꯩ ꯏꯁꯥꯒꯤ ꯃꯁꯤꯗ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯟꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯔꯣꯏ 강리든 징노 ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯊꯨꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯁꯤꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯑꯩꯅ ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯑꯩꯅ ꯑꯩꯒꯤ ꯄꯦꯁꯦꯟ ꯀꯣꯔꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ ꯅꯪꯅ ꯃꯁꯦ ꯃꯉꯣꯟꯗ ꯈꯔ ꯈꯪꯍꯟꯕꯤꯌꯣ ꯀꯣꯔꯧꯗ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯈꯛ ꯀꯥꯎꯔꯣꯏ ꯅꯪ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯗꯣꯛꯇꯔ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯩꯅꯣ ꯗꯗꯥ ꯅꯪꯅꯁꯨ
ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯗꯗꯥ ꯃꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯛꯏ ꯗꯣꯛꯇꯔ ꯁꯤꯂꯩꯃ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯦ ꯑꯩ ꯄꯨꯡ ꯉꯛꯏ ꯑꯗꯨ ꯗꯗꯥ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯂꯩ ꯅꯪꯒꯤ ꯀꯔꯤ ꯋꯥꯔꯤ? ꯗꯗꯥ ꯅꯨꯃꯤꯠꯇꯣ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 16 1963 ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯑꯩꯒꯤ ꯏꯃꯥꯡ ꯃꯇꯗ ꯍꯥꯠꯈꯤ ꯑꯗꯨꯅ ꯗꯗꯥ ꯑꯩꯁꯦ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯤꯅꯦ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯗ ꯂꯩꯈꯤꯗ꯭ꯔꯕ 이마 이빠 이친 인하우싱다 람은 싱보이나 아이나 아이기 신famda ngamliba makai migi mating pangge haina khankiba aduna dadabu aiga hek pokminaba ibungni khallaga dadagi mating pangban dada nang sauningbra ꯁꯤꯡꯅꯨ ꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯅꯕꯨꯡ ꯂꯩꯁꯤꯗꯤ यानी चंगबिरो चलनी को चलनी अने चकदौरीबसे डॉक्टर की लमल तोल चकदौरीबने कई लमल नो अना डॉक्टर की मिनुंगसी अमदी खकाउजरो अदु डॉक्टर डॉक्टर दे सेम डॉक्टर ने अदुम ना हाइबिगनो
ꯑꯗꯨꯕꯨ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ. ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯂꯤꯊꯣꯛꯇꯅ ꯊꯝꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯊꯣꯛꯀꯦ. ꯀꯔꯝꯕ ꯋꯥꯔꯤ? ꯀꯣꯂꯦꯖ ꯀꯥꯔꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯉꯛꯈꯤ. ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯀꯥꯏꯅꯕ ꯃꯤꯀꯨꯞꯇ ꯑꯩ ꯈꯥꯡꯕ ꯉꯝꯗꯅ ꯋꯥꯈꯤ. ꯑꯩ ꯌꯥꯝ ꯋꯥꯈꯤ. ꯗꯣꯛꯇꯔ. ꯑꯗꯨꯅ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ. ꯃꯤꯒꯤ ꯄꯨꯟꯁꯤ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ. ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯔꯛꯈꯤ. ꯑꯗꯨꯒ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯪꯒ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯈꯤ. ꯅꯪꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯛꯈꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨꯒ ꯅꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ. ꯀꯥꯏꯅꯔꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒꯨꯝ ꯈꯟꯈꯤ. ꯗꯣꯛꯇꯔ. ꯅꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯄꯤꯊꯣꯛꯑꯒ ꯃꯍꯥꯛꯀꯤ ꯂꯃꯜ ꯑꯗꯣ ꯁꯤꯡꯕ ꯉꯝꯂꯗ꯭ꯔꯥ ꯈꯟꯈꯤ. ꯗꯣꯛꯇꯔ. ꯀꯞꯄꯕ꯭ꯔꯥ? ꯀꯞꯇꯦꯗ. ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯃꯍꯥꯛꯁꯤꯕꯨ ꯗꯣꯛꯇꯔ. ꯑꯗꯨ ꯗꯣꯛꯇꯔ, ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯗꯣꯛꯇꯔꯒꯤ ꯂꯃꯟ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯥꯎꯖꯔꯣꯏ. ꯍꯣꯏ, ꯀꯥꯎꯅꯒꯨꯝꯁꯦ. ꯗꯣꯛꯇꯔꯒꯤ ꯃꯤꯅꯨꯡꯁꯤꯁꯤꯗꯤ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯗꯣꯛꯇꯔ. ꯐꯅꯤ. ꯀꯩꯗꯧꯔꯒꯦ ꯁꯤꯡꯅꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗꯅ ꯅꯃꯥꯏ ꯏꯃꯪ ꯃꯛꯁꯤꯜꯂꯤꯗꯤ ꯀꯩꯒꯤꯅꯣ? ꯍꯥꯏꯌꯨꯅꯦ, ꯀꯩꯗꯧꯔꯒꯦ? ꯗꯗꯥ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ. ꯃꯆꯟ ꯑꯃꯅ ꯃꯕꯨꯡ ꯑꯃꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯦ. ꯑꯗꯨ ꯗꯗꯥ, ꯅꯆꯟꯕꯨ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ? ꯗꯗꯥ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ. ꯅꯪꯗꯤ ꯆꯤꯡꯗ ꯄꯣꯛꯂꯕꯁꯨ ꯇꯝꯒꯤ ꯅꯤꯉꯣꯜꯅꯤ. ꯆꯤꯡ ꯇꯝ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯅꯍꯥꯛꯅꯤ. ꯊꯥꯖ, ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯅꯦ. ꯗꯥ ꯀꯣꯔꯧꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯃꯦꯝꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ. ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯕꯨ ꯀꯔꯝꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯣ ꯎꯕ ꯈꯛꯇꯅꯤ, ꯇꯥꯕꯗꯤ ꯌꯥꯎꯗ꯭ꯔꯤꯗꯅ. ꯇꯥꯕ ꯌꯥꯎꯗꯅ ꯎꯕ ꯈꯛꯇꯅ ꯑꯁꯦꯡꯕꯅꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ. ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ. ꯑꯗꯨ ꯑꯣꯏꯔꯁꯨ ꯗꯥ ꯄꯥꯟꯕꯅꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ, ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯗꯤ. ꯈꯪꯗꯦꯗ ꯃꯦꯝꯆꯥ, ꯄꯨꯛꯅꯤꯡꯁꯦ ꯄꯪꯋꯥꯗ ꯋꯥꯏ. ꯋꯥꯔꯅꯨꯁꯨ ꯌꯥꯗꯦ. ꯑꯩꯒꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯄꯤꯑꯦꯗꯣ ꯊꯣꯛꯑꯗ꯭ꯔꯥ? ꯋꯥꯗꯕꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯗꯤ ꯈꯔꯁꯨ ꯇꯝꯕ ꯇꯥꯔꯦꯗꯅ. ꯍꯣꯠꯅꯒꯅꯤ. ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯗꯤ ꯑꯩ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯉꯥꯏꯌꯣ ꯍꯥꯏꯕꯅꯦ.
ꯗꯥ ꯀꯣꯔꯧꯅ ꯅꯣꯡꯃꯗꯤ ꯑꯅꯥꯕ ꯐꯔꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗꯅ ꯃꯇꯝꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ ꯉꯥꯏꯅ ꯉꯥꯏꯅ ꯂꯦꯟꯕ ꯇꯥꯕꯅꯤ ꯉꯥꯏꯒꯅꯤ ꯉꯥꯏꯅ ꯉꯥꯏꯅ ꯌꯥꯏꯃꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯃꯦꯝꯆꯥ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛꯇꯣ ꯈꯥꯡꯕ ꯈꯛꯇ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯏ ꯌꯥꯏꯃꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯊꯥꯔꯛꯂꯤꯕ ꯂꯥꯡꯁꯦ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯁꯤ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯂꯝ ꯄꯪꯍꯦꯟ ꯍꯦꯟꯕ ꯌꯥꯕ꯭ꯔꯅꯦ ꯃꯤꯔꯛ ꯇꯤꯟꯗꯕ ꯏꯆꯨ ꯇꯥꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯂꯩꯕꯅꯤ ꯊꯥꯖ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯁꯪ ꯅꯁꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯈꯔꯁꯨ ꯈꯥꯡꯕ ꯇꯝꯁꯤ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦꯅ ꯉꯔꯥꯡ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯝꯃꯤ ꯆꯥꯛꯇꯣ ꯈꯔ ꯆꯥꯕ ꯌꯥꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯦꯝꯆꯥ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯐꯔꯦꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯊꯥꯖ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯂꯦꯞꯆꯒꯗꯕꯅꯤ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯣ ꯏꯆꯥꯁꯤꯡꯗ ꯊꯣꯛꯍꯟꯗꯕ ꯄꯥꯝꯕꯗꯒꯤ ꯏꯃꯥꯅ ꯏꯌꯥ ꯄꯥꯝꯕꯅꯤ ꯏꯃꯥ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯉꯤ ꯏꯁꯥꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯏꯃꯥ ꯈꯪꯉꯤ ꯏꯃꯥ ꯊꯃꯣꯏ ꯄꯥꯟꯗꯕꯤꯁꯨ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯁꯨ ꯅꯠꯇꯦ ꯏꯍꯥꯛꯊꯛꯇ ꯊꯣꯛꯈꯤꯕ ꯑꯋꯥꯕꯁꯤꯡꯗꯣ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯀꯥꯎꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯋꯥꯕꯁꯤꯡꯗꯣ ꯂꯣꯠꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯌꯨꯝꯐꯝ ꯑꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯦ ꯏꯃꯥꯅ ꯏꯃꯪ ꯑꯅꯤ ꯁꯨꯅꯤꯡꯗꯕꯗꯒꯤ ꯀꯞꯅꯤꯡꯕ ꯄꯨꯝꯕꯗꯣ ꯋꯥꯅ ꯈꯥꯡꯂꯒ ꯅꯣꯛꯇꯨꯅ ꯈꯥꯡꯂꯛꯂꯤꯕꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤꯅ ꯈꯟꯕꯤꯒꯅꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯒꯤꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯉꯁꯤꯁꯨ ꯏꯃꯥ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯂꯤꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤꯕꯅꯤ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯗꯅ ꯈꯣꯡ ꯊꯥꯡꯒꯗꯕꯤ ꯃꯃꯥꯁꯨ ꯅꯠꯇꯦ ꯑꯩ ꯏꯃꯥ ꯌꯥꯒꯅꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯃꯥ ꯂꯣꯏꯅ ꯌꯥꯒꯅꯤ ngasi mamana leliba punsi marina si nang khangledana khara thakpa khara chaba khara ngauthokpa sidagi henba mamagi atai punsi leite taimana chak thamame aina thangto chani nungairam dong manbra khangdeda mama nungaite yam nungaite itai mabu phate haibagi wanate mama yam phai adubu nungaite nungai pham khangde na ma hang punsi haibase yam nungai yanu na tai cha da ba punsi mai ngamani da adu mama kaiginu mama ne yum pandri sibo yai ma adugi wahang duni ne mama na thamoi kai basi ai kapning le yai ma mama kapning adi dum kap thokpiyo mama na khoi gumna na ha wori ngeda ai gi su nung sina bi nupi le rami masaksu yam phaje ma ain si panthung oi mina si haiduna kayarak wasak mina ki ingonda leitradi ma ngauduna su chakani harimi adu ke dorge mama aina college halakpada ma bu mina phakre haiduna
ꯃꯌꯥꯝ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔ 하이시부 마마 아이쿠이 쿤데기로 ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯌꯥꯏꯃ ꯃꯥ ꯉꯥꯎꯗꯦꯅꯦ ꯃꯥ ꯂꯨꯍꯣꯡꯈꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯉꯁꯤ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯍꯧꯏ ꯑꯩꯁꯤ ꯌꯥꯝ ꯄꯥꯡꯗꯕ ꯃꯤꯗꯨ ꯑꯣꯏꯍꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯟꯅꯤꯡꯉꯝꯃꯛꯇꯦ 아두디 마마 누피시디 ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯃꯥꯃ ꯈꯪꯉꯤ ꯅꯨꯄꯤꯁꯤꯗꯤ ꯄꯥꯝꯂꯕꯗꯤ ꯍꯨꯒꯦꯔꯥ ꯐꯥꯒꯦꯔꯥ ꯆꯦꯟꯒꯦꯔꯥ ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯅꯪꯒꯤ ꯍꯦꯛꯇ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ 마마 마이 하이라가 레망 여기 하이버세 난 각가오르다보니까 호이 마마 마마나 하이버세 난 와클 따레다나 삐시디 빠무 빰라버디 리엠나 다로이다보니네 칼로 밤부 밤무디 파라로 안돼 꼭풀 콩 나오네 어이 꼭풀 시문라인데 이제 난디 시 풀리게 왜너 빠져 구멍을 왜 까오리네 하 야래 오자 따닝데 따tom다 여분이드나 아코이 꼭풀에 빨 구멍 드시디야 에라 아도마이디 하이누네 마이코 나는 습 풀을 시작거리기노 까나가리노 까나가이보 이니게 이네 봐 난 칸죠 따tom다 마나가 사등가리지 다정하면 소리를 오는 거네 마네 마나가 생아이제 다전에 어이 나는 습 풀느나 나이는 저 깨끗 까나로 그리기 어이 타지기 뭐 부어 그다 봐 꼬로 놀라 그러버리니 붕어 꼬로 이렇게 꼬로 라게 들어봐 하 꼬로 거 막은 녹시는 걸로 이래 꼬로나 저는 먹기 로그도니 붕어 강아브라 나는 습 풀느나 나이리드나 깨끗 까나로 붕어 예 영호 하는 게 들어라 나도 나 마들라이네 어이 심하 파르게 바로 시기다 자주 파우더디 그러면 또 자들로는 파게 하이자 나도 나 파르게 바로 다저 생시 파르게 심하 파 담았다 정절로 호셔야 되네 이따 위에 다정할 거 ꯀꯩꯗꯧꯕꯩ ꯉꯥꯏꯗꯣꯏꯅꯣ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯐꯥꯕ ꯇꯥꯔꯦ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯌꯥꯗꯅ ꯅꯪꯅ ꯐꯥꯗꯣꯏꯕ 에이 nem자 냄자 펌다 능ям 퉁자 난 구멍 그러고 다리는 지르지 너 지면 들어 너 나올게 nem자 masa 야야다 봐 마이 왜네 nem자 แต่ยายมาไอ้คุยแสเลขายกินเสนเสียงหักตะนี่อดุมเดลันบิลังคังดาดิสตับตอบิกัน nem자 안강 능기네 신데 능ям 퉁자 ยายมาꯑꯝꯇ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯑꯩ ꯈꯖꯤꯛꯇꯪ ꯊꯨꯔꯦ 자게 돌아 나고로 다자도 자게 들어오게 대야이면은 파울이 그다이다 빠돈다 라오드디 라오 차도 어이 라오 차도 하면돼 차도
Run, Ma!